Ahamamatada Puyam Aso Kumansana Ikok Nona Nasigi video Siwatabi Riba Punumapu Ikai Kumnabu Ucheri Nasi Manipura Tandu Laita Draba Noma Nomagi Kangana Nupi Ubi Kagi Ijit Put Temchin Narakpa Nupina Nupi Opi Nabiba Amadi Mapura Kayana Nisha Pasasa Sanduna Nupi Simbu Opi Naiba Asi Noma Nomagi Hangalakli Masi Matau Karana Kuhan Gadage Amadi nupisina kari wakan khan gadage kari phire lawgadage haibadu ai pungi oiba waram khadang thamjari Manipura Haujik jangan gi lo amo oirakli mina saw alakpa angakpunate Bharat ki mafum ayambada sahi nauribi kaya under 20 years rap tawgi sanabisi tholi Bharat ki awang thangba saruktagi Manipur gi leimaida rape case ki nungsit humjilakta nate Ikui kuidana mayang infan gi rape case aduta natana haukraba thodok kaya laikre September 16 2020 19 year Hatharas khungangda dalit nupi masa ama rape case tawraba matungda makhong makhut thudekpada natana haksang gi phibam khudimakta sohandaba leiramde haiba nupi asi September gi tarik 13 ta nupi oibagi Ijat Temsingna Bagaloina Yamna Sati Monda Puba Saivana Simba Tauki Madugi Matung Ikui Kuidra Numi Mapanigi Matunda Mahak Hospital the Lake Day Nupi Ubikia Larba Tola Tarbakaya Rep Todan Asum Halabdi Nupi Ubigi Punsi Tunda Kari Werkadori Sahitara Mari Dalit Nupi Masa Badonida Hatters Todoki Matunda Tokre Tab the Tudingai Weraba Pautanangasi Tujinga Urba Pautan Ngasi Bharat Tholi, Haujik India da 7 crore 30 lakhs ki nupi do otpa naibagi case pending tawduna lairi. Rajiv Gandhi amasung Priya Gandhi Barda Hatharas rape case yaningdabagi khongchat chalbagi detain tawduna thamba amadi magi wakar samagi hena mathakta police na lathi sas tawki adubu ngasi Manipura thoidona political party asi saru yadabgum uri Manipur su rape case tawdok kaya thokre Paramilitary force kaya na samjarbi Manipuri ningon ima obi kaya rape tobi case laikre adubu wayen asumbu wayen kaya purakare haibadudi nainaba matau tari ihau kaya mass movement chattaduna public property amadi individual property kaya mang tahan kare pologi fondi takhidabugum tauri masini ngasi samasa tariba Manipuri sakcham social justice lerataba to tarba Kayagi wakat laitrabadi umang wamang marang kaina ba singlon mapana kosilaba lamdam sinda jungle logi phibam oiraklagani ima nupi kyana pari imam polibani ima oirakpada ise ichan kayabu rape ki case ki victim oinba haibasi baligi hamingumani maram asina paliba government na nupi singbu ngak sembiba powerful organ ama sembiduna women crime dagi ngathunaba honab matau tari Policing na Haujik alert oiba darkar oi maral leiraba miyoi kaya government na ahakpa sairak pifam toi amadi mapunsi chubagi kaisum sunda tamam toi natrabadi ngasi khunaida rape case ising isagum hengalakani maitei chanugi thona lingjen ahaba nupi lan 1904 amasung anisubu nupi lan 1930 ga naina malemda utkrabani ngasi di noma nomagi Maitei chanugi punsi amadi ijat laikha tarakli mama mapa oiba kyana laisamapung pharaklabi masa ningon singbu cheksinna senabagi matau tare akoibagi phibamda silakliba nusit asaba ngakta oirakli mising yamkhalapga loinana mitop miran masa kaya sangkhilakpa inkhalakpa liba naharon singna nisagi ipakta nomagi tawrakpa asina nupi oibagi ijat cholakpani hajaningi Mahoksadigi leiraklaba sanabi pije chakcha thagolon maitei senung sing amadi Manipur leiba tonga tonga jati khudimanang ngakhom toi mapalangi pije leiting matek setuna nupagi indri singbu phajimba ngamdaba sinba phate maitei chanu amagi lemjaningai oiba saktam malem ulamsi isa ngathuk chanaba kari tawgadage haibadu ming sana yengsi
amadi mama mapa oibasingna machanupisingbu yumdagi mapan thohandaba amadi kanaga mari leinari haibasi yamna kupna yingchimba mathau tai adu natrabadi nomagi manipurda nupi oibi kayabu ijat manganbagi sarak tambibagi tongan tongan thodok kaya thokani loina na manipurda leiriba onpugi sanabi asina nupi oibi kayagi punsibusu temsingna hali maduna maram oiduna ngasi manipurda onpugi sanabi asi hidanadaba mana ngamba onpot unbiduna masa mamuk singbu duna tawbiba amadi ma lakadoriba moksing adubusu masa mani khanba aduga mo aduna su mama mangni khalaba adu orbe taragadi ngasigi samasta rape case amadi nupi singbu opiba naibiba khara makai de hantarakani amadi sarkarna karigumba rape case kumba any nupi da harassment piba taragadi sab sab action lokhatuna ngasigi malenda Haujik nupi thak nemtharakliba nupi bu hantana yengbiriba masi khara makai phagani akhoi aroibada nupi singbu mahi masing ningthina tamanduna amadi nupi singi thak wangkhalanba ngamba taragadi asigumba pamdaba thodo rape case nupi singna nupi du orpa punamak phanba nganguni haiba poyam aso khuman sana video gi khuthangda hanna pauyenjari punamak puso muk hanna thagatchari amadi aina ngasi ngangkiba kaya soikiba langkiba yawarbasu miyoibani soyungam da miyoibani khalaga ngakpigani haiba wafam asi thamjari. Thank you all.